Hello chinaw ma'am, welcome back to my another video. Chinaw ma'am aise huji nungthingi chanupi se nini humni sore kuire ba mama songongkhri chage na do aina ngasi songongkhri hawuraga pijage na toini do songongkhri do kari kamaina hobodo jenghalake do thawaina haiba budi nate ba khir hobase ai dum youtube pe jengaga tawgaina toini ano khir hobase jengminarasi ai huji khir se hauna ba tawrage Someone to pick it up on the home creatures on the tower, but quite another time with the needle of Katana turning down the tower. Maramata ang nanay mo sa tabi batay. Ay nga sa mga dito sa mga medyo busy makain mo sa medyo sigaw sa san song na nila hawo ba niya. Hindi daw kaya kaya nang laro ko dili mo tang gumabusan kaya. Kasi sa kana chula sa sai pheng ko gi ne ba. Nang jerom hawo ba gi pheng du ne ba. Pheng ko pa sai. Hoji cheng mo chamage Saya ingin buat tinggalan lamanya pak ceng sih. Karena berjamah kan. Jangan jadi opo ya kan. Jangan jadi cuci matungnya dan lauran oleh ceng sih. Ghee guy, where is ghee? I know. Oi Nembo! Oi Nembo! मैं कहीं जा रहा था Nembo! Ghee rasa na ghee. Bro. Mina kanna kinabulo pa niya Bagi do LIG chắc tăng hao ke Christmas cái này đấy. Almond badam do almond badam hapan kaju badam lai te. Sangom je sagolak pai siga LIG se hapage. cháu도 합친 거잖아. 합쳐도 나타디 năng 아주 쟁도 다 되버가 옷도 그노 떠오르니. 납천이라니 막 하다 옷 가더니 말이. 옷 납천네 막 하마 맡은 납천만이 가서니 cháu디나. Jangan tăng talage. 본이 막 하는 납천이. Cherry dah apa ni macam fajar bani nanti? Cherry dah apa ni macam fajar bani apa?
ꯆꯦꯔꯤ ꯑꯉꯥꯡꯕꯗꯣ ꯍꯥꯞꯄꯅꯤ ꯃꯆꯨ ꯐꯖꯕꯅꯤ ꯆꯦꯔꯤꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔ ꯍꯥꯞꯀꯗꯅꯤ ꯀꯛꯑ ꯍꯥꯞꯀꯗꯅꯤ ꯂꯩꯔꯅꯤ ꯀꯛꯑꯔꯣꯏꯒꯦꯗ ꯃꯇꯝ ꯃꯌꯥꯝ ꯆꯪꯉꯦ ꯃꯥꯗꯤ ꯄꯤꯛ ꯂꯥꯁꯇ ꯆꯥꯏꯒꯗꯕꯅꯤ ꯊꯥꯡꯗꯔꯝꯕꯅꯤ ꯃꯣꯏ ꯃꯣꯕꯥꯏꯜꯗ ꯇꯧꯕꯗꯨꯒꯗꯤ ꯁꯧꯍꯜꯂꯤꯅꯦ ꯁꯧꯍꯟꯕꯗꯤ ꯉꯥꯛꯇꯅꯦꯕ ꯁꯧꯍꯟꯕꯗ ꯃꯥꯒꯤ ꯐꯇꯛ ꯐꯇꯛ ꯂꯥꯎꯁꯜꯂꯛꯄꯗꯣ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯗꯨꯒ ꯊꯥꯡꯒꯗꯕꯅꯤ ꯆꯦꯡꯁꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯔꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯧꯔꯔꯣꯏ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯗꯤ ꯁꯤ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔ ꯀꯨꯀꯔꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯃꯩ ꯂꯩꯊꯔꯒ ꯆꯥꯏꯍꯜꯂꯅꯤ ꯏꯅꯦꯝꯕꯣꯛꯅ ꯊꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄ ꯑꯣꯜꯂꯨꯔ ꯅꯣꯏꯔ ꯖꯥꯝꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯦ ꯍꯧꯖꯤꯛꯁꯤꯒ ꯂꯣꯏꯔꯦ ꯈꯤꯔ ꯍꯧꯕꯗꯣ ꯅꯪ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯁ꯭ꯇꯥꯔꯠ ꯑꯣꯏꯔꯦ ꯁꯥꯔꯝꯒꯤꯅꯤ ꯆꯥꯔꯨꯒꯤꯅꯨ ꯉꯥꯏꯈꯣ ꯁꯅꯥꯕꯤ ꯅꯪꯒꯤꯅꯦ ꯍꯧꯔꯤꯁꯦ ꯅꯪꯒꯤ ꯂꯣꯏꯅꯅꯦ ꯍꯧꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯁꯪꯒꯣꯝ ꯈ꯭ꯔꯤ ꯍꯧꯕ ꯂꯣꯏꯔꯦ ꯁꯤꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯔꯅꯤ ꯁꯥꯃꯟꯈ꯭ꯔꯦ ꯑꯩ ꯁꯥꯔ ꯆꯥꯕ ꯉꯝꯗꯦ ꯑꯅꯤ ꯑꯃꯃ ꯊꯨꯝꯍꯟꯒꯅꯨ ꯑꯩ ꯌꯥꯝ ꯊꯨꯝꯍꯟꯗ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯌꯧꯗ꯭ꯔꯦ ꯍꯥꯎꯕ ꯍꯥꯎꯕ ꯇꯧꯗ꯭ꯔꯦ ꯉꯁꯤꯒꯤꯁꯦ ꯑꯩꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯏꯁꯨ ꯔꯣꯁꯇꯣ ꯈꯤꯇꯪ ꯋꯥꯠꯂꯦ ꯆꯪꯗꯦ ꯍꯥꯎꯈ꯭ꯔꯕ ꯇꯟꯖꯥꯁꯦ ꯃꯌꯨ ꯆꯠꯈ꯭ꯔꯦ ꯘꯤꯗ ꯉꯧꯔ ꯍꯥꯎꯇ꯭ꯔꯥ ꯃꯅꯝ ꯅꯨꯡꯁꯤꯗ꯭ꯔꯥꯗꯣ ꯏꯅꯦꯝꯕꯣ ꯃꯅꯝ ꯅꯝꯗ꯭ꯔꯣ ꯀꯩꯅꯣ ꯃꯅꯝꯕꯤꯔ ꯈꯤꯇꯪ ꯄꯨꯕꯤꯒꯦꯔꯥ ꯇꯤꯐꯤꯟ ꯃꯆꯥꯗ 가만히 하면 돼.
ꯆꯥꯕꯗꯤ ꯌꯥꯗꯕꯗꯤ ꯅꯠꯇꯦꯅ ꯅꯀꯣ ꯁꯪꯒꯣꯝ ꯖꯥꯝ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯒꯦ ꯐꯖꯅ ꯖꯥꯝ ꯑꯅꯤ ꯅꯣꯏ ꯑꯍꯨꯝꯒꯤ ꯍꯥꯞꯄꯤꯗꯣ ꯖꯥꯝꯗ꯭ꯔꯅꯦ ꯑꯣꯛꯅꯗ꯭ꯔꯕꯣ ꯑꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯥꯏ ꯃꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯅꯣ ꯉꯁꯤ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ hawalage ꯐꯪꯕ thengene ꯐꯪꯕ ꯑꯩ ꯉꯥꯡꯅ ꯉꯁꯤ ꯅꯪꯒꯤ ꯕꯣꯁꯇꯨꯒ ꯑꯩ ꯉꯁꯤ ꯏꯕꯥꯏꯗ ꯃꯣꯇ ꯕꯔꯇ ꯇꯧꯏꯅꯤ ꯑꯗꯨ ꯉꯁꯤ ꯈꯔ ꯀꯟꯁꯤꯗꯔ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯍꯦꯜꯊꯤ ꯆꯥꯔꯛꯇꯕꯒꯤ ꯏꯁꯤꯡ ꯃꯔꯨꯝ ꯇꯥꯗꯕꯒꯤ ꯑꯦꯅꯔꯖꯤ ꯆꯥꯎꯗ꯭ꯔꯦꯅ sui bitana biye wala akan ngoni jadu ꯏꯆꯥ ꯅꯨꯄꯤ ꯑꯣꯛꯇꯗꯅ ꯑꯃꯨꯛ ꯆꯥꯔꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯁꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯒꯟꯗꯦ ꯑꯗꯨꯅ men thong kan bori ha ba akan shortcut oi min yang thong ꯃꯦꯟꯗ ꯁꯣꯔꯠꯀꯥꯠ ꯑꯣꯏꯔꯕꯣꯔꯦ oi ba thong ma ba do ꯏꯟꯖꯥꯡ ꯈꯔ ꯁꯦꯝꯕꯤꯔꯝꯃꯨꯗꯣꯏꯅꯤ da thong ron du ga to ꯃꯁꯛꯇꯣ ꯌꯦꯡꯒꯦ thong me ye adum chajara ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃ ꯇꯥꯍꯜꯂꯧꯔꯥ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃ ꯍꯥꯏꯌꯨꯔꯥ ꯅꯉꯣꯟꯗ ꯑꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯖꯧꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ